Lanso asum kansilakle, nakal amadana mahusagi tujungningai oiraba, kudong thibasing na lepta graha sibu yay khairakle. Malem sintung na sandorak palaina laichat sing na so, mi paktak na nahatle. Sigumba fivam tanfam asida, miyoy bagi matam tensilak labra khanabasu kaya amayaw na re. Aikhoy puwari dayam na sathiba, natural disaster sing thokhibagi wari adom sutabiramlane, ngalingay matamda tasilakhiba, chawra ba asteroid singdagi hauraga, super volcano amadi, ungi jug asina chingba kaya mayok na khraba grahane. Adubu miyoy bagi wari ngantana loisin biram gadabadagi, khajikta da samnada lilhobagi thaudok, praloy na nakhoygi numit sudri habagi matagum, haifetamak khetlam laga chatkibagi wari kaya amalay. Adugum matabada tujungningai oiraba, thaudok taret ki maramda khangminase. Number 1. August 12, 1883. Bonilla Observation. Mexican astronomer Jose Bonilla, Corona haidi numit ki mathak thangba saruk ki maramda, thijinnabagi damak kanna sem saduna leiramme. Asumna tawringai karino khangdaba amamba potshak chamri henna, numit ki mapa landuna paikhiba mahakna uhawe. Masigi potshak singse billion tan henna lumba comet amadagi, kaitharak pamachet singne, comet adu aikhoi graha sida thomjelaklam gadabadagi, khajikta da lithok hawani mahakti khangjaramde. Experts sing na phongdorakpagi matung inna, masigi comet si dinosaur sing buloisin kheba asteroid tuga, chaw sangba manei su haire. Akaiba machet sing aduna, meter yangkhaidagi kilometer mari fau pak chawe, makhoi mayam dudagi amakhak tasilaklam laga fau, atom bomb amadagi hena tamthina pokhairamgane. Machet sing du aikhoi grahadagi, subna kilometer chatruktagi kilometer lising nipan fau yosinna paisilakhi. Masi universe amadi cosmic scale siga yengluragadi, yam sathina naksilaklamlabane. Kariguma thomjilaklamlaba, grahasigi jiba panba pulap muthatlambangam haire. Number 2. Tunguska Event. Tunguska Event harise, asteroid natragana comet amakhak, malem leimai nakna kaikhiba oiramba yai haidana, jingnakhiba thodok amakhak ne. Masi June gi tang kuntra, 1908 hairiba numit asida, Russia gi taiga forest marakta thokhibane. 1927 da khwai hana chatkhiba expedition aduna, kaplakhiba photo video singda, uwa kaya tuduna leiba ure. 2000 square kilometers pak chawba mafam manungda hauriba, uwa sing pulap tem thokhi. Kilometer chani yongna pak taba asteroid natragana comet ama, laimai yongdoba kilometer khara watlingai, matau asumna pokhaiba oigani haidana scientific community na yanai. Masi New York City mathakta thokpa oiramlagadi, apunba population million taret mug asi ana nanglamgane. Number 3. Coronal mass ejection. Aikhoi malem si 2012 hariba chahi sida tumlani yam pakhatna khibadu soidana ningsinglamgani haina khanjai. Masida yumfam oiba movie amasu puthokhrabane. Hoi malem 2012 ta tumba makti tumhaudre. Adubu yamna khudong thinangai oiba thodok amakhak thoklam dawbadagi thaidok hore habase adom khangbiramdabasu yai. Chahi dugi July thadane. Numittagi yamna abnormal oiba thakta plasma haidi ayobi thakta sagatlaba magnetized manil sing thadorakhi. Siguma solar activity asibu coronal mass ejection natragana tensin bi mawong da CME haina sukhangnai. Masina karigumba aikhoi graha sida yaisilak pathoklam laba electronic khutsukhulai pumnamak sathina sokhan biramgane. Ngasi fau record tawkhiba CME singi manungda khwai shakti leiba ama oiribasina Prithvi gi orbit da direct kapthorakhi. Aikhoigi laibakna faribasu pokhairapagi matam aduda malemdi atopa nakal amada leiba tanja oina thokhi. Kariguma numit mapanigi mamangda oiramlagadi, aikhoi plasma gi nongleiduna yotsillamgane. Adugi matung hanagi fivam yawna hanjilakpada, chahi 10 di soidana changlamgane. Malem pumba mai mutkhiduna, ana layeng sang transport, bank, military amadi, atopa yamna maru oiba sector sing loina chap lepkhine. Bera tawkhraba satellite sing sindoktaba yaroi. Electricity amadi digital technology da mapung fana tangkhraba malem khunai soidana kangkhong chairamgane. Praloy gi thodok tumakti natragasu laktala abagum soidana faugane. Number 4. Goldsboro B-52 crash. January Tangun Mari 1961. Nuclear bomb ani puduna lakhiba America gi B-52 bomber ama atiyada pokhaikhi. Megaton nipan lumba shakti leraba bomb singdo North Carolina gi lamhang amada tasilakhi.
थौदोꯛꯇु हेक थोकपगा यूनाइटेड स्टेट्स लेंगाकना बॉम्ब अनिमक पोखाइरकपा याबा मओंगदा लेते पाखतनिंगाई ओइदे हाइना हाइखि अदुबु 2013 दा डिक्लासिफाई तौदुना थादोरकपा पाव अमगी मतुंग इनदे बॉम्ब अमदी पोखाइरकपा याबा फिवमदगी समनादा लिलहौबनी खंगलखि बॉम्ब अदु पोखाइनबगी ट्रिगर मेकानिज्म मरिगी मनुंग अहोमदी एक्टिवेट तौदुना लेरंबा थेंगनरखि हिरोशिमादा थादखिबा अदुगुंबा 250 टाइम्स मुक मपांगल लेबा बॉम्ब सिंगने करिगुंबा पोखाइरमलबा हुमजिलकपा मपा थोकलुरगदी न्यूयॉर्क फिलाडेल्फिया अमदी वाशिंगटन दसु थवाई लौबा ngamba रेडियोएक्टिव उफुल सिंग पाइसलकलमगने नंबर 5 था नंबरम ओइरगा अखोई सिगे तोरंबगी थौदोक मतम अदु कोल्ड वार गे टेंशन याम हाइगतनरिबा अक्टोबर 1960 गी मतंगने ग्रीनलैंड दा अर्ली वार्निंग सिस्टम अनौबा अमखक सिजनबा हौरखि सोवियत यूनियन ने यूएस की मायोक्ता करिगुंबा लांदाबा थोकलगदे कोलोराडो कमांड सेंटर दा लेवल 5 की वार्निंग लाकने अक्टोबर की तांग मंगा डिस्प्ले ममाई 0 दा लेरंबा मयेक्तु 1 दा सट होंखि मसिना ताकलिबदी अनेम्बा थाकी रिस्क लेबा पोत्सक अमा थेंगनरे अदुबु थोइना पाखतनिंगाइबदी ओइद्री हाइना इंगित पिरकपने मसिंग अदु 1 दगी 2 2 दगी 3 असुम तौदुना लेवल 5 की वार्निंग योखि लेवल 5 की वार्निंग सी लॉन्ग रेंज मिसाइल अमना मिनिट कुनगी मनुंग यूनाइटेड स्टेट्स ता थुंगजिलरनी हाइबगी यामना लुबा वार्निंग ने अदुबु सोवियत की लुचिंगबा निकिता क्रुशेव यूएस ता विजिट तौरकपा मतम ओइबिनिना न्यूक्लियर अटैक तौबा ओइरमोय तौगे हारगदी हौजिक करिसु तौरोय हाइदना कनानो अमना पलकपदगी मयाम इंथनरखि मिनिट कुन हौख्रबा मतुंग करिसु थोलक्तबदगी अलर्ट टू करिना लाहनबनो थिगतनखि अतियादा था थोलकपदु ग्रीनलैंड की वार्निंग सिस्टम अदुना सोवियत अटैक नि हाइदना लाना डिटेक्ट तौबा ओइरमखि नंबर 6 फॉल्स अलार्म क्यूबन मिसाइल क्राइसिस की यामना पाखतनरिंगै मतंगदने डिलूट एयर बेस की गार्ड अमना कनानो खंगदबा अमखक जालीदा कानबा होटनबदु उखि महाकना नोमै राउंड अनिहुम कापलगा मिटोप चंगसिलकले ताकनबा इंट्रूडर अलार्म खोंगहलमे मनाक नकपा अलार्म सिंग लोइना मथंग मथंग खोलखि अदुबु एयरबेस अमददी ओना तैनना अहुम सुब लांजाव थोकले ताकनबा अलार्म दु ओइना खोंगलखि न्यूक्लियर पुबा बॉम्बर एरोप्लेन सिंग पाइनबा रशिया दा मुकापनबा सेकेंड खरतमक ngairakan अदुदा ट्रक अमखक रनवे दा हेडलाइट थालगा थौजिलखि अलार्म दु लालमे सिग्नल पीनबगीदमक ट्रक ड्राइवर अदुना कन्ना होटनरखि ngasai jali da kakhatke toramba kanano masak khangkhidaba figure adu sawom oirame haiba kona khanglakhi ngasigi wahang Cuban missile crisis manungda United States ki president kanana oige haibiramo